ꯑꯍꯥꯟꯕꯃꯛꯇꯗ ꯅꯥꯆꯣꯝ ꯏꯟꯇꯔꯇꯦꯟꯃꯦꯟꯠꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯄꯨꯝꯅꯃꯛꯄꯨ ꯅꯔꯦꯇꯔ ꯊꯣꯏꯕꯤ ꯃꯉꯥꯡꯅ ꯏꯀꯣꯟ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯍꯤꯔꯝꯅꯆꯤꯡꯕ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯍꯦꯟꯕ ꯌꯥꯎꯔꯛꯂꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤꯗ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯤꯡꯅꯆꯤꯡꯕ ꯃꯥꯟꯅꯕ ꯌꯥꯎꯔꯛꯂꯕꯁꯨ ꯀꯟꯁꯤꯗꯦꯟꯁꯅꯤ ꯈꯟꯕꯤꯌꯨ꯫ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤ ꯈꯨꯠ ꯊꯥꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯛꯂꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯩꯀꯪꯂꯥꯗ ꯌꯦꯟꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯤ ꯃꯥꯂꯦꯝ ꯃꯉꯥꯡ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯍꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯛꯂꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯔꯝꯃꯨ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯌꯨꯝ ꯑꯗꯨ ꯃꯤ ꯏꯔꯥꯡ ꯂꯥꯡꯏ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯇꯥꯔꯤ꯫ ꯁꯥꯟꯇꯤ: ꯏꯕꯨꯡꯉꯣ, ꯍꯌꯦꯡ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤꯒꯤ ꯑꯣꯏꯒꯗꯕ ꯑꯆꯥ ꯑꯊꯛꯇꯨꯗꯤ ꯀꯝꯗꯧꯔꯦ? ꯅꯥꯎꯇꯣꯟ: ꯏꯃꯥꯁꯤ ꯂꯣꯏꯅꯃꯛ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯔꯦ꯫ ꯏꯃꯥꯁꯤꯅ ꯑꯍꯤꯡ ꯂꯦꯟꯕ ꯇꯧꯒꯅꯨ ꯍꯥꯏꯕꯗꯨꯗ ꯈꯔ ꯊꯦꯡꯅ ꯁꯥꯕꯤꯌꯨ ꯍꯥꯏꯔꯝꯃꯦ꯫ ꯁꯥꯟꯇꯤ: ꯍꯥꯏ ꯃꯈꯣꯏ ꯈꯔ ꯈꯛꯇꯨꯅ ꯌꯥꯝꯈ꯭ꯔꯕ ꯑꯆꯥ ꯑꯊꯛꯇꯨ ꯁꯤꯟꯕ ꯂꯥꯡꯕ ꯉꯝꯗꯧꯔꯤꯕꯅꯦ ꯇꯧꯔꯤꯗꯨꯕꯨ ꯅꯈꯣꯏꯅ? ꯊꯦꯝꯕꯨꯡ: ꯑꯗꯨꯏꯗꯤ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯗ ꯏꯃꯥꯁꯤ꯫ ꯃꯈꯣꯏꯅ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯂꯧꯔꯤꯕꯅꯤ꯫ ꯄꯨꯡ 1 ꯅꯠꯇ꯭ꯔꯒ 2 ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯕꯤꯌꯨ ꯍꯥꯏꯔꯝꯕꯅꯦ꯫ ꯑꯩꯈꯣꯏꯁꯨ ꯑꯗꯨꯗ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯁꯥꯟꯇꯤ: ꯏꯁꯦ, ꯁꯣꯝꯗ ꯄꯨꯂꯞ ꯂꯣꯏꯁꯤꯜꯍꯟꯗ꯭ꯔꯕꯣ ꯍꯥꯏꯔꯤꯁꯤꯕꯨ ꯅꯣꯏꯕꯣ? ꯅꯥꯎꯇꯣꯟ: ꯏꯃꯥꯁꯤ, ꯄꯦꯀꯤꯡ ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯒꯦ꯫ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯑꯦꯛꯁꯄꯥꯔꯠꯅꯤ ꯑꯩꯈꯣꯏꯗꯤ꯫ ꯕꯣꯛꯁꯇ ꯊꯥꯛ ꯍꯥꯟꯖꯤꯟꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯁꯥꯟꯇꯤ: ꯇꯧꯔꯣ ꯅꯈꯣꯏꯅ ꯌꯥꯒꯅꯤꯕꯨ ꯍꯥꯏꯔꯗꯤ ꯄꯣꯠꯆꯩꯗꯨ ꯍꯥꯞꯄꯗ ꯆꯤꯠꯊ ꯅꯥꯟꯊꯕ ꯌꯥꯎꯅꯤꯀꯣ꯫ ꯑꯝꯇ ꯋꯥꯠꯇꯅ ꯃꯈꯜ ꯁꯨꯅ ꯍꯥꯞꯀꯗꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯔ ꯇꯦꯜꯍꯩꯕꯁꯨ ꯆꯪꯉꯛꯏ꯫ ꯑꯃꯔ: ꯃꯃꯥ, ꯑꯩꯈꯣꯏ ꯂꯥꯛꯑꯦ꯫ ꯅꯥꯎꯇꯣꯟ: ꯑꯊꯦꯡꯕ ꯄꯥꯔꯇꯤꯅꯤ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯒꯤ ꯄꯥꯔꯠꯅꯔꯁꯤꯡꯁꯤꯗꯤ꯫ ꯇꯦꯜꯍꯩꯕ: ꯌꯥꯗꯗꯧꯔꯤꯅꯦ꯫ ꯀꯗꯥꯏ ꯊꯕꯛ ꯍꯧꯔꯁꯤ꯫ ꯊꯦꯝꯕꯨꯡ: ꯑꯆꯥꯄꯣꯠ ꯌꯧꯔꯛꯇ꯭ꯔꯤ, ꯋꯥꯠꯂꯤ ꯌꯥꯝꯅ꯫ ꯑꯃꯔ: ꯃꯃꯥ, ꯀꯩꯅꯣꯝꯇ ꯊꯛꯀꯦꯅ? ꯁꯥꯟꯇꯤ: ꯍꯣꯏ, ꯅꯅꯦ ꯕꯤꯅꯥꯗ ꯁꯦꯝꯍꯜꯂꯛꯀꯦꯀꯣ꯫ ꯍꯥꯏ ꯕꯤꯅꯥ, ꯑꯉꯥꯡꯁꯤꯡꯒꯤ ꯀꯩꯅꯣ ꯊꯛꯅꯕ ꯑꯝꯇ ꯁꯦꯝꯕꯤꯔꯛꯎꯍꯦ꯫ ꯏꯕꯨꯡꯉꯣ, ꯅꯣꯏ ꯃꯔꯨꯞꯇꯨꯕꯨ ꯍꯜꯂꯛꯇ꯭ꯔꯤ ꯇꯧꯔꯤꯁꯦ꯫ ꯄꯨꯡꯗꯤ 10:30 ꯍꯦꯟꯖꯤꯜꯂꯛꯑꯦ꯫ ꯀꯣꯛꯄꯨ ꯉꯥꯎꯔꯦꯗ ꯏꯃꯥꯗꯤ꯫ ꯐꯔꯦ, ꯅꯣꯏꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯣ꯫ ꯅꯆꯟꯅꯨꯄꯤꯒ ꯑꯉꯥꯡ ꯃꯆꯥꯗꯨꯒ ꯂꯩꯍꯧꯋꯦ꯫ ꯏꯃꯥꯁꯨ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯒꯦꯠ ꯃꯄꯥꯟꯗꯒꯤ ꯑꯁꯥꯎꯕ ꯑꯃꯒ ꯃꯥꯡꯑꯣꯏꯅꯅ ꯍꯣꯔꯣꯜ ꯑꯗꯨ ꯀꯟꯅ ꯈꯣꯡꯂꯛꯏ꯫ ꯇꯣꯝꯕ ꯇꯥꯍꯥ ꯆꯦꯟꯊꯣꯛꯇꯨꯅ ꯒꯦꯠꯇꯨ ꯍꯥꯡꯇꯣꯛꯏ꯫ ꯂꯣꯌꯨꯝꯕ ꯒꯥꯔꯤ ꯑꯗꯨ ꯒꯦꯔꯦꯖ ꯇꯝꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯂꯣꯌꯨꯝꯕ: ꯇꯥꯇꯣꯝꯕ, ꯉꯁꯥꯏꯗꯒꯤ ꯀꯩꯗꯧ ꯂꯩꯒꯦ? ꯅꯁꯥꯅ ꯅꯊꯧ ꯃꯁꯛ ꯈꯪꯗ꯭ꯔꯗꯤ ꯆꯠꯈ꯭ꯔꯣ꯫ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ ꯃꯤꯗꯤ ꯂꯣꯌꯨꯝꯕꯒꯤ ꯌꯨꯝꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯅ ꯂꯩꯊꯕ ꯌꯥꯔꯣꯏ꯫ ꯇꯣꯝꯕ ꯇꯨꯃꯤꯟ ꯂꯨꯛꯊꯗꯨꯅ ꯂꯩ꯫ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯁꯤ ꯂꯣꯌꯨꯝꯕꯒꯤ ꯃꯆꯤꯟꯗꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯇꯥꯈꯤꯗ꯭ꯔꯤ꯫ ꯋꯥ ꯑꯃꯐꯥꯎ ꯄꯥꯛ ꯉꯥꯡꯗꯕ ꯂꯣꯌꯨꯝꯕꯅꯤ꯫ ꯍꯟꯗꯛ ꯃꯃꯥꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯤ ꯃꯥ ꯃꯁꯥꯅ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ꯫ ꯇꯣꯛꯅꯕ ꯀꯌꯥꯔꯛ ꯍꯥꯏꯔ ꯐꯥꯎꯕ ꯃꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯃꯥꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯁꯥꯎꯕ ꯈꯨꯗꯤꯡꯃꯛ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯨꯗ ꯂꯣꯏꯅ ꯇꯥꯏꯅꯩ꯫ ꯑꯀꯟꯕ ꯈꯣꯟ ꯀꯌꯥꯅꯤ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯤ꯫ ꯁꯥꯟꯇꯤꯁꯨ ꯒꯦꯠ ꯍꯥꯡꯈꯤꯕ ꯃꯈꯣꯟ ꯑꯗꯨꯗ ꯄꯤꯛꯂꯤꯕ ꯃꯁꯨ ꯑꯗꯨ ꯄꯝꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯂꯣꯌꯨꯝꯕ ꯋꯥꯍꯩ ꯈꯔ ꯉꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ꯫ ꯑꯃꯨꯛꯁꯨ ꯄꯦꯟꯅ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯅꯤꯡꯉꯤ꯫ ꯑꯑꯣꯟꯕꯅꯤ ꯍꯥꯏꯒꯗ꯭ꯔꯥ, ꯑꯉꯛꯄꯅꯤ ꯍꯥꯏꯁꯤꯔꯥ, ꯅꯠꯇ꯭ꯔꯒ ꯃꯇꯝ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯃꯇꯝꯒꯤ ꯑꯍꯣꯡꯕꯅꯅꯤ ꯍꯥꯏꯒꯗ꯭ꯔꯥ? ꯁꯥꯟꯇꯤ: ꯂꯥꯛꯑꯣ, ꯏꯃꯨꯡ ꯆꯪꯉꯁꯤ꯫ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗ ꯍꯟꯅ ꯌꯦꯡꯂꯛꯇꯦ꯫ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃꯅ ꯅꯣꯛꯂꯛꯑꯒ ꯍꯥꯏꯔꯛꯏ꯫ ꯈꯪꯉꯦ, ꯑꯩꯁꯨ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯁꯨꯝꯅ ꯅꯣꯛꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯅꯈꯣꯏꯒꯤꯗꯤ ꯅꯨꯡꯉꯥꯏꯕꯅꯤ, ꯍꯔꯥꯎꯕꯅꯤ꯫ ꯑꯩꯒꯤꯅ ꯃꯩꯁꯥ ꯃꯊꯛꯁꯤꯗ ꯊꯋꯥꯏ ꯑꯁꯤꯕꯨ ꯉꯧꯔꯤꯕ꯫
Mamadagi pikliba angang adu lauduna pami. Santi, nafi narongadu hana hongtokhone ibungon hangwa. Hairibadugi pakhom pibagi mahut tonganba waoina nganglai. Loyumba, Mama, aisibu hinglibo, natraga sirabo. Aigi punsisida tauriba thokliba singsibo karino. Mayam phatiye. Mama, mayam phatte. Aibu yang wahale. Aibu wahalaga awawa piraga saina piraga magi nungaiba apenba haibadu oididra. Aigi itause mabu yingba ngamlangodra mama. Santi tapna toklo ibungo toklo hokre loikre ningamdaba poklubagi ningsing isana isabu awaba piduna leibagi mahut pikliba isusigi amadi tungi khanba tabani ne ekhoi chatkraba madi chatkrabani amu hanna halaklaroi magidi awaba pumba kolabani ne sanariba waridu mayamdu tumin tari loyumba no fetawi 64 days complete 15,036 hours 92,116 minutes 55 lakhs 2,029 600 second aigi ifamdadi chahi kayaga pangkhakni ma yaudana hingbagi awaba pikliba macha adu pamduna munna yengduna laibakta nushina chupi papagi macha nangsinarabuk thikre dako mama laitaba mama masa khangdaba macha mama na nakonaba macha haibado isa oigadore ko nangi mama gi mafam se lamlambi kada mana mahu chinkidore papa kada haibano macha asi haiduna pikliba macha adu mathanungda jejet konsinduna hikna thamoi sokna kapli Santi ibungo isudo mamada piramo nangsu nasado ningthina potharuro mama na hariba wadu karisu khumlamda angang adu pamduna magi ka tamna kakhatke Santi onthokpanida aigi ichagi laibakse wahai asi haiduna tumin leiriba sofa aduda phamtharai sofa aduga hek mayoknana minyeng fam manakta taru tanana ningthina frame chanduna thamliba mamogi nofet tawba nushiraba saktam adu munna yengjaduna mitlu pirang ihaurai imagi imau thoibi imana icha miraiba nateko pikliba thawai sigi tungi khanduna pumnamak se imana singkibani amar tapna mama yare to hojukti akhoi ka hena khanjilarose somda su loyumba makhut namana ka adugi thongdu hangduna changlai angang adu phamu mathak aduda tapna thami aduga masu phamtharai ngairamde nangdi ngasisu ai buhalakpa ngairamde wahai asi hairaga ningai da tumliba angang aduda ngaihak tumina yengjai phuriki kondamadu tapna lokthokpa horai kaino yamba phuri kondambu kanana makhada lokthokpa honage loirehe angang macha singai adom nutigi taknaiba loyumba nofhe tawna hainabi oi kitawrine sum hainakre simadi hekta pak semdokpa ngamdre ngamoye se yare ai lokthopige angang kaplakpagi makhol aduda hojikta mahakna taramba khonjel aduchu tumilaiki noklamba maithongsu khangan hanjinki langtaknaba amaga loinana fu hogalaga ka adu leiduna hojikta mana takriba khonjel adu thirai wakhalai mana takhiba pumba wakhalni haiba khangjarai kapliba macha adu tapna pamkhali ka adu sinba thongna chatli angang adu su kapalepte papagi macha kapkanu se kapadoklo kaigi ichana thamoi sokna kapliba papa laiye icha se tokloba ichana kapase papa taba ngamdi icha di kappe hadi mama nane nang kaphali haiduna papa bu soidana warorani saurani ba se to icha di maramokpane wahai singasi haiduna thongnaw mana aduda leptuna
ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯏ꯫ ꯅꯣꯡꯃꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯩ꯫ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯃꯆꯥꯕꯨ ꯅꯥꯎꯊꯦꯝꯂꯛꯏ꯫ ꯏꯄꯥꯒꯤ ꯄꯥꯔꯤ ꯆꯔꯩꯍꯜ ꯈꯣꯝꯂꯦꯟ ꯇꯨꯡꯈꯨꯜ ꯇꯥꯂꯣꯅꯦ ꯏꯄꯥꯅ ꯍꯨꯝꯕꯨ ꯁꯨꯝꯂꯒꯦ ꯍꯨꯝ 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 ꯄꯂꯦꯝ ꯂꯩꯇꯦ ꯇꯦꯡꯊꯥꯅꯨ ꯄꯟꯊꯧ ꯂꯩꯔꯤ ꯏꯆꯥꯒꯤ ꯏꯆꯥꯅ ꯍꯌꯦꯡ ꯆꯥꯎꯔꯀꯥꯜ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯀꯥꯜ ꯄꯟꯊꯧꯒꯤ ꯌꯋꯥ ꯇꯨꯡꯏꯟꯅ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯄꯥꯡꯉꯨꯀꯣ ꯍꯨꯝ 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 ꯑꯍꯤꯡ ꯇꯥꯡꯂꯧꯁꯨ ꯊꯦꯡꯂꯛꯂꯦ ꯇꯥꯏꯕꯪ ꯖꯤꯕ ꯀꯌꯥꯁꯨ ꯄꯥꯂꯦꯝꯒꯤ ꯇꯝꯄꯥꯛ ꯊꯛꯇ ꯈꯣꯝꯂꯦꯝ ꯇꯨꯡꯈꯨꯜ ꯇꯥꯅꯈ꯭ꯔꯦ ꯈꯣꯡꯖꯣꯝ ꯅꯨꯕꯤ ꯇꯔꯦꯠꯀꯤ ꯅꯨꯡꯁꯤꯔ ꯅꯥꯎꯁꯨꯝ ꯁꯩꯍꯦꯛꯇ ꯄꯟꯊꯧꯒꯤ ꯅꯥꯎꯁꯨꯝ ꯇꯝꯄꯥꯛꯇ ꯇꯨꯡꯈꯨꯜ ꯇꯥꯂꯣ ꯄꯥꯔꯤꯌꯣ ꯍꯨꯝ 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 ꯇꯨꯝꯂꯣ ꯇꯨꯝꯂꯣ ꯄꯄꯥꯒꯤ ꯃꯆꯥ ꯍꯨꯝ ꯍꯨꯝ ꯀꯞꯂꯝꯕ ꯑꯉꯥꯡꯗꯨꯁꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯆꯠꯂꯝꯕ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯔꯣꯀꯤꯡ ꯆꯤꯌꯔ ꯑꯗꯨ ꯃꯈꯣꯡ ꯅꯥꯝꯃꯅ ꯇꯞꯅ ꯆꯤꯡꯁꯤꯟꯗꯨꯅ ꯐꯝꯊꯔꯛꯏ꯫ ꯄꯤꯛꯂꯤꯕ ꯃꯆꯥꯗꯨ ꯃꯊꯥꯗ ꯆꯦꯖꯦꯠ ꯀꯣꯟꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯆꯤꯌꯔ ꯑꯗꯨꯕꯨ ꯅꯣꯝꯃꯤ꯫ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯁꯨ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯨꯡꯁꯤꯔꯕ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯕꯅꯔꯥ ꯅꯠꯇ꯭ꯔꯒ ꯃꯇꯝ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯄꯥꯎꯇꯥꯛ ꯇꯨꯡꯏꯟꯅ ꯑꯃꯝꯕꯒ ꯑꯉꯥꯟꯕꯒ ꯁꯤꯟꯅꯕꯒꯤ ꯃꯇꯝ ꯇꯟꯖꯥ ꯍꯥꯏꯕꯗꯨꯔ ꯑꯣꯏꯔꯛꯄꯒꯤꯔ ꯈꯪꯗꯦ꯫ ꯊꯥꯡꯁꯤ ꯊꯥꯡꯉꯝꯗꯕ ꯈꯣꯡꯊꯥꯡ ꯊꯥꯡꯗꯨꯅ ꯂꯩꯆꯤꯜꯂꯛꯇ ꯇꯞꯅ ꯇꯞꯅ ꯃꯥꯏꯊꯣꯡ ꯑꯗꯨ ꯂꯣꯠꯁꯤꯟꯈꯤ꯫ ꯄꯨꯡꯁꯨ ꯐꯅ ꯊꯦꯡꯖꯤꯜꯂꯛꯑꯦ꯫ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯄꯨꯡꯂꯥꯡ ꯍꯦꯛ ꯂꯥꯡꯏ꯫ ꯑꯃꯔ, ꯃꯃꯥ, ꯑꯆꯥꯄꯣꯠꯁꯤꯕꯨ ꯌꯥꯝꯃꯟꯗ꯭ꯔꯅꯦ? ꯃꯈꯜ 13 ꯁꯤꯕꯣ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤ ꯑꯗꯩ ꯑꯍꯟꯁꯤꯡꯗꯨꯕꯨ ꯆꯥꯕ ꯉꯝꯈꯤꯗ꯭ꯔꯣ? ꯌꯥꯝꯃꯜꯂꯦꯗ꯫ ꯃꯁꯤ ꯍꯩ ꯃꯍꯤ ꯑꯗꯩ ꯑꯃꯨꯜ ꯁꯤꯕꯨꯗꯤ ꯌꯥꯔꯦꯕ ꯍꯥꯞꯄ, ꯑꯗꯣ ꯁꯤ ꯍꯥꯞꯄꯁꯨ ꯑꯇꯩ ꯑꯆꯥꯄꯣꯠ ꯈꯔꯗꯤ ꯀꯛꯊꯕ ꯌꯥꯕꯅꯦ꯫ ꯅꯥꯎꯇꯣꯟ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯒꯤ ꯑꯣꯔꯗꯔꯅꯤ ꯌꯥꯝꯕ꯫ ꯁꯥꯟꯇꯤ, ꯏꯆꯥ ꯅꯨꯄꯥ ꯃꯊꯟꯇꯅꯤ, ꯇꯖꯣꯞ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯃꯔ ꯅꯪꯕꯣ꯫ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕ ꯃꯕꯨꯛꯇ ꯋꯥ ꯊꯝꯕ ꯍꯩꯇꯕ ꯅꯥꯎꯇꯣꯟꯅꯤ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯅꯥꯎꯇꯣꯟ, ꯁꯨꯝꯕꯗ ꯄꯩꯁꯥ ꯈꯔ ꯃꯥꯡꯍꯟꯗ꯭ꯔꯗꯤ ꯇꯥꯟꯖꯜꯂꯤꯕ ꯄꯩꯁꯥꯁꯤꯡꯁꯤꯗꯤ ꯀꯔꯝꯅ ꯃꯌꯦꯡ ꯇꯥꯍꯟꯅꯤ ꯃꯌꯥꯝꯕ? ꯃꯈꯥ ꯏꯊꯪ ꯊꯪꯈꯤꯕ ꯄꯩꯁꯥꯗꯤ ꯀꯣꯛꯐꯥꯏꯕꯨ ꯀꯥꯕ ꯍꯧꯔꯝꯃꯅꯤꯗ ꯏꯃꯥꯁꯤ꯫ ꯃꯈꯥ ꯊꯪꯈꯤꯕ ꯀꯣꯛꯐꯥꯏ ꯀꯥꯕ ꯍꯧꯔꯛꯄ ꯄꯩꯁꯥꯗꯨꯅ ꯅꯠꯇ꯭ꯔꯣ ꯁꯤꯜꯂꯤꯁꯦ? ꯁꯥꯟꯇꯤ, ꯊꯤꯗ ꯃꯁꯤ ꯑꯉꯥꯎꯕꯁꯤꯗꯤ꯫ ꯇꯦꯜꯂꯩꯕ, ꯅꯥꯎꯇꯣꯟ, ꯅꯪꯅ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯁꯤꯃ ꯏꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ꯫ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄ ꯑꯁꯤꯗ ꯅꯪꯒꯤ ꯈꯗꯥꯡꯁꯤꯗ ꯇꯥꯕ꯫ ꯁꯥꯟꯇꯤ, ꯃꯁꯤꯅꯤ ꯑꯗꯨꯝ ꯃꯥꯅ ꯇꯧꯔꯤꯁꯦ꯫ ꯑꯩꯗꯤ ꯃꯌꯥꯝꯕꯨꯡꯅ ꯆꯩꯕꯤꯒꯗ꯭ꯔꯅ ꯄꯥꯈꯠꯂꯕꯅꯤ꯫ ꯇꯧꯔꯣ, ꯅꯣꯏꯅ ꯂꯥꯡꯕꯗ ꯍꯥꯞꯇꯧꯕ ꯄꯣꯠꯇꯨ ꯃꯁꯤꯡ ꯋꯥꯠꯅꯤꯀꯣ꯫ ꯑꯃꯔ, ꯍꯣꯏ ꯏꯃꯥ, ꯑꯩꯈꯣꯏ ꯇꯧꯍꯧꯔꯒꯦ꯫ ꯃꯃꯥꯁꯨ ꯄꯣꯊꯥꯕꯤꯔꯨꯔꯣ, ꯋꯥꯔꯝꯃꯅꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯣꯡꯉꯥꯜꯂꯛꯑꯅꯤ꯫ ꯁꯥꯟꯇꯤ, ꯍꯣꯏ, ꯏꯃꯥ ꯆꯪꯉꯒꯦꯀꯣ꯫ ꯃꯇꯝꯗꯤ ꯀꯅꯥꯅꯁꯨ ꯐꯥꯗꯨꯅ ꯊꯝꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅꯤ꯫ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯁꯤꯠꯆꯤꯜꯂꯛꯏꯕ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯍꯛꯆꯥꯡꯗ ꯌꯩꯔꯛꯄꯗ ꯂꯣꯌꯨꯝꯕ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯘꯔꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯄꯨꯡ 5 ꯈꯔ ꯍꯦꯜꯂꯝꯃꯦ꯫ ꯃꯥꯅ ꯑꯗꯨꯝꯅ ꯃꯁꯥꯗꯨ ꯂꯦꯡꯕꯗ ꯑꯉꯥꯡ ꯑꯗꯨꯁꯨ ꯈꯖꯤꯛ ꯃꯁꯥ ꯂꯦꯡꯉꯛꯏ꯫ ꯂꯣꯌꯨꯝꯕ ꯃꯊꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯃꯆꯥ ꯑꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤ꯫ ꯏꯆꯥꯁꯨ ꯏꯪꯂꯝꯃꯅꯤ ꯑꯍꯤꯡꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯃꯊꯛꯇ ꯆꯪꯂꯛꯏ꯫ ꯑꯉꯥꯡ ꯑꯗꯨ ꯇꯞꯅ ꯊꯝꯃꯤ꯫ ꯅꯥꯀꯜꯗ ꯅꯤꯡꯊꯤꯅ ꯊꯨꯞꯇꯨꯅ ꯂꯩꯔꯤꯕ ꯕ꯭ꯂꯥꯡꯀꯦꯠ ꯂꯧꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯑꯗꯨꯒ ꯐꯤ ꯃꯆꯥ ꯑꯃꯨꯟꯕ ꯑꯉꯥꯡꯒꯤ ꯕ꯭ꯂꯥꯡꯀꯦꯠ ꯑꯗꯨ ꯂꯧꯗꯨꯅ ꯃꯆꯥꯕꯨ ꯁꯨꯞꯆꯤꯟꯕꯤꯔꯛꯏ꯫ ꯁꯥꯟꯇꯤ, ꯏꯁꯨꯗꯤ ꯍꯧꯒꯠꯂꯕꯣ ꯏꯕꯨꯡꯉꯣ? ꯂꯣꯌꯨꯝꯕ, ꯇꯨꯝꯃꯤꯌꯦ꯫ ꯁꯥꯟꯇꯤ,
ꯑꯩꯗꯤ ꯏꯁꯨ ꯀꯞꯄ ꯃꯈꯣꯜ ꯇꯥꯈꯤꯒꯨꯝ ꯇꯧꯋꯦꯅ ꯀꯥꯔꯛꯄꯅꯤꯅꯦ꯫ ꯅꯥꯁꯤꯁꯨ ꯏꯁꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯣꯏꯅ ꯑꯗꯨꯝ ꯇꯥꯔꯦ꯫ ꯈꯤꯇꯪ ꯇꯧ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯂꯣꯌꯨꯝꯕ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯊꯪꯅꯕ ꯀꯥ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯄ ꯆꯪꯈꯤ꯫ ꯁꯥꯟꯇꯤꯁꯨ ꯇꯨꯝꯂꯤꯕ ꯃꯁꯨꯕꯨ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯕꯤꯔꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯣꯌꯨꯝꯕ ꯇꯥꯋꯦꯜ ꯑꯃꯅ ꯃꯀꯣꯛ ꯃꯃꯥꯏ ꯑꯗꯨ ꯇꯩꯊꯣꯛꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯁꯤꯡꯒꯤ ꯀꯔꯇꯦꯟ ꯑꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯅꯥꯀꯜ ꯑꯃꯗ ꯀꯤꯁꯤꯜꯂꯒ ꯂꯣꯟꯁꯤꯜꯂꯤꯕ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯄꯗ ꯃꯈꯥꯗ ꯃꯌꯥꯝ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯃꯈꯥꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯌꯥꯝ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯍꯤꯌꯥꯏꯅꯨ ꯃꯕꯨꯡ ꯊꯣꯛꯂꯛꯄ ꯎꯕꯗ "ꯏꯌꯥꯝꯕ, ꯑꯕꯨꯡꯉꯣꯗꯤ?" ꯂꯣꯌꯨꯝꯕ "ꯇꯨꯝꯍꯧꯕꯅꯤ꯫ ꯅꯪ ꯆꯪꯉꯣ, ꯑꯝꯇ ꯈꯔ ꯌꯦꯡꯕꯤꯔꯨꯆꯣ." ꯍꯤꯌꯥꯏꯅꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯆꯪꯈꯤ꯫ ꯂꯣꯌꯨꯝꯕ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ "ꯉꯁꯤ ꯀꯩ ꯂꯩꯒꯦ?" "ꯅꯥꯎꯇꯣꯟ, ꯏꯌꯥꯝꯕ, ꯉꯁꯤꯁꯦ ꯍꯩꯖꯤꯡꯄꯣꯠꯅꯦ." ꯂꯣꯌꯨꯝꯕ "ꯌꯨꯝꯁꯤꯗ ꯀꯅꯥ ꯂꯨꯍꯣꯡꯗꯧꯕ ꯌꯥꯎꯒꯦ? ꯀꯅꯥꯒꯤ ꯀꯔꯤ ꯍꯩꯖꯤꯡꯄꯣꯠꯅꯣ?" ꯁꯥꯟꯇꯤ "ꯍꯩ, ꯅꯪ ꯑꯉꯥꯡ ꯅꯠꯇꯦ, ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯤ ꯅꯪꯒꯤ ꯐꯠꯇꯅꯕ ꯅꯠꯇꯦꯅꯦ, ꯈꯨꯗꯤꯡꯃꯛꯀꯤ ꯈꯜꯂꯒ, ꯄꯤꯛꯂꯤꯕ ꯏꯁꯨꯁꯤꯒꯤ ꯈꯜꯂꯒꯅꯤ ꯇꯧꯔꯤꯕꯁꯤꯡꯁꯦ." ꯂꯣꯌꯨꯝꯕ "ꯃꯃꯥ, ꯅꯪꯅ ꯑꯩꯁꯦ ꯑꯉꯥꯎꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯒꯗꯧꯔꯦ꯫ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ, ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯉꯝꯂꯣꯏ ꯍꯥꯏꯅ꯫ ꯑꯩꯒꯤ ꯏꯐꯝꯗ ꯃꯍꯥꯛꯀꯤ ꯃꯐꯝ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯃꯐꯝ ꯂꯩꯇꯦ, ꯄꯤꯕꯁꯨ ꯉꯝꯂꯣꯏ꯫ ꯂꯨꯍꯣꯡꯕꯁꯦ ꯅꯣꯡ ꯅꯤꯅꯤ ꯋꯥꯠꯂꯤꯀꯥꯟꯁꯤꯗ ꯍꯥꯏꯗꯣꯛꯈꯤꯕꯅ ꯈꯨꯗꯤꯡꯃꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯃꯃꯥ." ꯁꯥꯟꯇꯤ "ꯅꯃꯥ ꯑꯩꯅ ꯃꯤꯌꯥꯝꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯕ, ꯆꯣꯛꯄ, ꯋꯥꯔꯛꯄ ꯉꯝꯗꯕꯤ ꯃꯃꯥꯅꯤ ꯍꯥꯏꯅꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ? ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ, ꯍꯥꯏꯔꯤꯕꯁꯤ ꯑꯩꯅ ꯀꯩꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯋꯥꯅ ꯆꯦꯛꯁꯤꯟꯕ, ꯁꯦꯟꯅꯔꯛꯄꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯋꯥꯅ ꯍꯣꯠꯅꯔꯛꯄꯒꯤ ꯃꯍꯩꯔꯣ ꯄꯤꯔꯤꯕꯁꯦ ꯅꯪꯅ?" ꯂꯣꯌꯨꯝꯕ "ꯃꯃꯥ, ꯁꯥꯟꯇꯤ, ꯏꯁꯨꯁꯤꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝ, ꯑꯋꯥꯠꯄ ꯂꯩꯅ ꯅꯤꯡꯉꯝꯗꯅ, ꯃꯤꯒꯤ ꯃꯃꯥ ꯃꯄꯥ ꯎꯕꯗ ꯆꯥꯛꯅ ꯄꯦꯟꯗꯅ ꯂꯩꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯍꯥꯏꯕꯗꯨꯔꯣ ꯅꯪꯅ ꯑꯣꯏꯍꯟꯅꯤꯡꯉꯤꯕꯁꯦ? ꯏꯁꯨꯅ ꯑꯩꯒꯤ ꯏꯃꯥ ꯀꯅꯥꯅꯣ, ꯀꯗꯥꯏꯅꯣ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯪ ꯃꯇꯝꯗꯨꯗ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯗꯧꯔꯤ?" ꯂꯣꯌꯨꯝꯕ ꯁꯥꯎꯅ "ꯅꯨꯄꯤ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯌꯥꯗꯕ꯭ꯔꯣ? ꯏꯆꯥ ꯌꯣꯛꯄ ꯁꯦꯝꯕ ꯌꯥꯗꯕ꯭ꯔꯣ? ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯆꯥ ꯌꯣꯛꯄꯒꯤ ꯁꯦꯝꯕꯒꯤ ꯗꯃꯛ ꯑꯣꯏꯔꯒꯗꯤ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ." ꯁꯥꯟꯇꯤ ꯀꯞꯇꯨꯅ "ꯏꯃꯥꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪ ꯌꯥꯕ ꯌꯥꯗꯕ, ꯃꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯃꯤꯌꯥꯝꯃꯥꯡꯗ ꯏꯃꯥꯏꯁꯦ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯒꯗꯕꯒꯤ ꯃꯍꯨꯠꯇ ꯏꯃꯥ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯃꯗꯨ ꯇꯧꯔꯣ꯫ ꯇꯧꯕꯇꯕꯨ ꯅꯪ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯤꯌꯥꯝꯃꯥꯡꯗ ꯃꯃꯥꯕꯨ ꯆꯪꯍꯥꯟ ꯍꯥꯠꯄ ꯉꯝꯕ ꯃꯆꯥ ꯅꯪꯗꯤ ꯑꯃꯨꯛ ꯍꯟꯅ ꯏꯃꯥ ꯍꯥꯏꯅ ꯑꯩꯒꯤ ꯏꯐꯝꯗ ꯀꯧꯔꯛꯀꯅꯨ꯫ ꯅꯃꯥ ꯑꯩꯁꯦ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨ, ꯃꯃꯥ ꯍꯥꯠꯄ ꯉꯝꯕ ꯄꯥꯞꯇꯣ ꯅꯪ ꯄꯨꯕ ꯑꯣꯏꯌꯨꯀꯣ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏ ꯐꯤꯖꯤ ꯑꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯏ꯫